Nongma nungthil amada liklamgi mabungna masak matau phajaba matuna jom chomba huinau angauba ama puraklami. Madu ubada liklamdi pungau ngaukhri. Hui adugi nungshiba mawong matawna ingna chikna leijaramba liklamgi imung punglang heklangi. Huinau oibanina mangau suyamna thi. Phi amuk chikhairamgani amukna potchai chenthoklamgani. Masida sauduna liklamna madi mabungnasu amumuksu phubi phana oidunasu huinau adugi mawong matawda nungsidaba sungamde aduki matik nungsirami. Liklamgi mamaga liklamgana dukan chatpa tholakpada huinau dusu kanna chenthoraktuna adumak inarai. Nongmasu mama sat sila haiba bon se amuk chenthora ani ye thong lonjilamba natro Lole adu orasu thongnau de chungthorakani ba asomna hainaringai huinau adu chenthoraki liklamga mamaga du kanna cheli huinau adu su kanna tanaraktuna moidagi hana yangkhatkhi mataw asida liklamga mamaga du onsinaduna kanna nokminai asomna liklamgi punsi momon minokka loinana awaba yauda imung manung amadi huinau adugi nungshibaga loinana hingjarami Asomdana Rahulgi punsidi nongmagi lekha tarakli. Rahulgi mamana machanupagi mamana ba amada call tawduna. Ibungo noibu ngarang akhoi Rahulga punbro. Ima akhoi di ngarang loina school chatnare aduna maga punre. Pau su phangnarakdaba numit mari mangani suramani. Call tawbasu paide madi. Mabu kaidorage school su lakte tuition mafamdasu sarna hangbada lorabane. Aduni ne ibungo imasu kay haigadabano khangdre mana tawriba mawongse imadi manga chap manari ngarangdagi yumdasu hanjilakte mapaga aiga lekai sinba thungi ma thibada asumna kapna pawa du tamli adumna kaplakpa duda nganbana ima kapkano se akhoi mayam lairishidi Ngasidi Sunday nina sususuti ni aduna akhoi mayam changaga thiraage kashu warano hare noina mateng khara hek pangbiro namanabado phangnanaba amta thibiro imase yang ware ne ibungo mama kapkanu hauji kappagi matam nate kappagi mahutta ichase kamdongna semdokadage haiba khanbana phatro kapkanu Asi haiduna makhoi anidu onsinaduna nungaitaba mityeng amada yengnaduna lay. Rahulgi haukraba punsi adu ningsingluraga haujik mana oriba punsi asiga aduki matik tayonay. Matam amada mama mapagi fizi marumda haina humna ningjaba manglangi dolanda hingjaramba aningba apamba tafangduna awaba machet amata yauda hinglamba Rahulgi punsi khantharudaba mikupta tapna mangtharakli inkhalakliba tungi yumbi mama mapagi fizigi mani oriba kaya nisagi ipakta tamthina tauri Asomdana Rahulgi mamanaba singna Rahulna leiganba mafamsingda chatuna kanna thiri Rahulna mangduna taringai tungdagi nganbana Ai nang diswaida yam nungaina leiribore Rahul hagolo yum chase Asomna nganbana sauna Rahulbu chingkhatli lamjingba si chingthoksi lao itaw yum chatsemi Rahuldu mamit uirum pangduna kaino noibu ngawbro hekta tingi dubo nakandagi abisekna noidudi khara henmandro akhoi leirigaje kem udabai wanina noido kaino noi kayorigi ha noide yengbai mathau tadene itaw moijidi phajan haurene fujan yare sidi kaino noise fight yam pambai waro yengna se habro asumna saungnarakpadagi khut yaungnarakli Inkhalakpana hangakta oibanina wakhal fathaba ngamde aduna sokani pangani haibagi akiba laita angamba mawongda funarakli Rahuldu ngauduna taraga leire Abhishek ka Rojit kasu nisa chasilubagi masadu ngauri tawbanina nganbaga lamjingbagana phubirami adubu makhoi anisu kharadia dumak sokli asumna Rahuldu makhoi anina mayumda puduna lakli Mayum yorokpaga Rahulgi mamana Ibungo nang bukai da chatluge
Ha, nangna aikoise yamna wahalisi kaigino. Mama, hojik madugi matam natte ko. Ibungo, magi kada pusinkro. Asumna nganbaga lamjingbagana Rahulda pusinduna magi phamungda tumhalamde. Thoglakpada Rahulgi mamadu kaptuna lerami. Madu ubada nganbana. Ima kapkanu se. Yam nungaire ibungo. Noina ichase yum phobo pubirakpasi. Ha, khangdre ichasa noina tause kamdaugadabano. Lairik tamiba mana tauriba mawongse khangdre. Aikhoi leitraga mana kamaina hinghaugadabano. Babu, aina khanbada magi mawongse pharaknaba lambi ama khakti lei. Kai lambi no ibungo imada hayo. Mana oriba phibamse liklamdi kaishu khangdabani. Mana liklam nungsijai haibase liklamdi khangdabani. Mathantana pangaw ngaujaraga phondokpa ngamdabagi nisada tainakhibani. Aduna liklamda wa mayamse khanghalaga liklamna phajana thembiradi ma soidana wakhal tarakani khale ima. Adudi liklamdo imaga wari amta sana haludana. Hoi ima, akhoi hana phajana harage aduga imaga mu wari sanabiro. Phare adudi phajana chatloko noiso. Pabung khoishu amuk lehaurage ko. Asumna hainaduna makhoishu chatkre. Mathangi numita nganbaga lamjingbana school gi break thaba matamda liklamgi manakta changduna wadu hawdoklammi. Liklam wari amta sanasina. Kai wari no nganba? Nganbana wari pumba liklamda tamlammi. Liklamdu wari singdo taraga ngaihak wakhal khanduna tumin leiraba tungda asumna hairai. Nganba Rahulgi warido tabada aishu yam nungaite. Aidin han kaisu kemta khangde. Rahul na ingonda aduk yamna nungsiramni su ai khalude. Ai amana maram oiraga magi punsi mangkhibasu ai pamde. Adubu aigisu family haiba amadi lei. Mamana khangla adi aingonda su yam ngangni. Adugi su mathakta aina ma semtokpa haise tarai na kaisu ngamoy. Masana gyan tadraba midubu aikhoina kamai semtokani. Aduga aidi tungi asa chawna thamni. Nisada laichuraga laikhraba maga aiga loinaba haise. Aigi career da khitang akaiba lakani. Aduna naingonda warurano. Asumna hairamlaga liklamdu hawgatuna chatkre. Oh, nupigi thamoy haisidi siyorene. Asomdana oriba phibamsiga mana tarai hairamlaga kaya usitana chatkrino yongune. Yam phawbrabu kok phara pisandoine yongase. Career ga pungchai ne daide. Sakta jida asukthina ngauriba nupadujune phura phadawne me. Liklamna hairakhiba wasingdu nganbaga lamjingbagana Rahulgi mama mapada mayek sengna tamnami. Liklamna pirakhiba paukhumadu taraba tungda mamadu makhol thokna kappi. Nakandagi mapana karamba minabu phattabaga onjanaba pangwadage. Magi maramdagi haurakhiba orabasu haujikti mangjari wakhal yaudaba ichasida taredana. Kanade mama aigi itaw gambirda wari singse phajana hairaga magi mayumda leihalaga ichase larik makha tamhalase. Swaida sum leiradine phattaba sanga singsina ichase mangba tare. Aikhoigidi ichasanani ne mangba yade. Asumna Rahulgi mapadu yamna sauna hairaklammi. Gambir haidi Sikimda Kabuido. Mane aiga yamna luna tinarakpa itawni. Aishu thaina magi yumda leiraga study tawrakhibani. Thaina dagi hauna jati manadrabasu wakhalon yamna chanarakhiba marupni. Ai mangonda phone tawrage. Wari singse maga phajana sarage. Hera kaidorunige ichabu pidat padat pa machadawna. Mapa ayama ichaw chawna leiringaida ichamani matumbu tarai mangadrane. Khangni aigi icha mi oidaba yadabani. Asumna Rahuldu Sikimda thananaba thaurang pumba loire. Chatlamdaigi mikupta Rahulna liklamda pinanaba chithi amasu irami. Liklam nangi nungsibagi mayaida angawba oiraba aisa. Nangnasu chawkhattaba lemjadaba mi ama oina ubire. Nafamda nungsi phongdokpasidang ngamjaradi haiduna chakhiba nisaduna ngasidi mayai kaba nisa onkhiduna warakpa yadraba macha haibadusu oire.
ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯩꯕꯨ ꯐꯠꯇꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯅꯤꯁꯥ ꯆꯥꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯝꯇꯗ ꯍꯥꯏꯅꯤꯡꯂꯣꯏ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩ ꯍꯜꯂꯛꯄ ꯐꯥꯎꯗꯪꯗꯤ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯅꯣꯡꯃꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯄꯛꯈꯤꯅꯤ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯎ ꯃꯄꯥꯟꯗ ꯄꯥꯎꯍꯣꯏꯁꯨ ꯂꯣꯏ ꯉꯥꯏꯍꯧꯔꯦ ꯂꯝꯖꯤꯡꯕꯗꯨ ꯔꯥꯍꯨꯜꯅ ꯆꯤꯊꯤ ꯏꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯑꯁ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯀꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯛꯅ ꯅꯪꯒꯤ ꯐꯤꯕꯝ ꯈꯪꯅ ꯈꯪꯅ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔꯗ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯁꯥꯒꯤꯇ ꯈꯟꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯅꯪ ꯅꯁꯥꯁꯦ ꯀꯌꯥꯝ ꯃꯥꯡꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯊꯤꯁꯤꯃꯇꯪ ꯅꯣꯏꯅ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯃꯇꯥꯡꯁꯤꯗ ꯉꯥꯟꯕꯁꯨ ꯆꯪꯂꯛꯇꯨꯅ ꯔꯥꯍꯨꯜꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯃꯤꯔꯝꯗ ꯂꯩꯔꯒ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ ꯃꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒ ꯅꯪ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯪ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧ ꯂꯤꯛꯂꯝꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯅꯪꯉꯣꯟꯗ ꯀꯦꯟꯗꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯄꯥꯝꯗꯦ ꯏꯇꯥꯎ ꯑꯩꯅ ꯆꯠꯇꯣꯏꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯇꯅꯤ ꯑꯩ ꯈꯪꯉꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯃꯤ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯄꯥꯕꯨꯡ ꯏꯃꯥ ꯑꯃꯗꯤ ꯂꯤꯛꯂꯝꯒꯤ ꯈꯜꯂꯒ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯂꯤꯛꯂꯝꯕꯨꯁꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯅꯣꯏꯅ ꯃꯥꯕꯨ ꯅꯇꯥꯎꯒꯤ ꯊꯋꯥꯏꯅꯤ ꯈꯟꯗꯨꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯣ ꯔꯥꯍꯨꯜꯅ ꯂꯤꯛꯂꯝꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯔꯥꯍꯨꯜꯁꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯕꯒ ꯂꯝꯖꯤꯡꯕꯒ ꯃꯃꯥꯟꯅꯕ ꯈꯔꯒ ꯁ꯭ꯀꯨꯜꯗ ꯂꯤꯛꯂꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯔꯥꯍꯨꯜꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯂꯤꯛꯂꯝꯗ ꯄꯤꯔꯝꯃꯤ ꯀꯩꯅꯣ ꯁꯤꯅ ꯂꯤꯛꯂꯝ ꯔꯥꯍꯨꯜꯅ ꯄꯤꯔꯝꯕꯅꯦ ꯃꯁꯥꯗ ꯄꯤꯊꯣꯛꯈꯣ ꯑꯩ ꯑꯗꯨ ꯄꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯂꯤꯛꯂꯝ ꯌꯥꯝ ꯃꯨꯛꯀꯅꯣ ꯅꯪꯅ ꯃꯨꯛꯑꯒ ꯃꯥꯡꯖꯗꯣꯏꯁꯦ ꯅꯪ ꯈꯛꯇꯅꯤ ꯁꯤꯃ ꯈꯛꯇꯪ ꯄꯥꯕꯗ ꯅꯪ ꯄꯨꯡ 24ꯗꯤ ꯆꯪꯉꯣꯏꯗꯅ ꯑꯗꯨꯒ ꯁꯤꯅꯁꯨ ꯑꯔꯣꯏꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯎꯕ ꯐꯪꯉꯔꯣꯏ ꯑꯁꯨꯝꯅ ꯅꯝꯗꯅ ꯆꯤꯊꯤꯗꯨ ꯂꯤꯛꯂꯝꯗ ꯄꯤꯔꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯂꯤꯛꯂꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯉꯁꯥꯏꯒꯤ ꯆꯤꯊꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯁꯛꯇꯥꯃꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯉꯥꯏ ꯇꯥꯔꯤꯅꯦ ꯂꯤꯛꯂꯝꯅ ꯇꯁꯦꯡꯅꯃꯛ ꯔꯥꯍꯨꯜꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯛꯂꯝꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ ꯄꯩꯁా ꯄꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯍꯤꯡꯂꯤ ꯑꯁꯣꯝꯗꯅ ꯔꯥꯍꯨꯜꯗꯨ ꯅꯤꯁꯥ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯔꯥꯍꯨꯜꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯀꯕꯨꯏ ꯒꯝꯚꯤꯔꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯂꯟꯗꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤ ꯄ꯭ꯔꯤꯇꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯁꯨ ꯁ꯭ꯀꯨꯜꯒꯤ ꯚꯦꯀꯦꯁꯟ ꯐꯪꯕꯗꯒꯤ ꯃꯥꯒꯤ ꯑꯪꯀꯜ ꯑꯣꯏꯔꯤꯕ ꯀꯕꯨꯏ ꯒꯝꯚꯤꯔꯒꯤ ꯌꯨꯝ ꯁꯤꯛꯀꯤꯝꯗ ꯀꯣꯏꯕ ꯂꯥꯛꯈꯤ ꯃꯍꯥꯛꯄꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯧꯔꯨꯅꯕ ꯔꯥꯍꯨꯜ ꯑꯃꯗꯤ ꯀꯕꯨꯏ ꯒꯝꯚꯤꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀꯩꯐꯥꯒ ꯄꯨꯟꯅ ꯆꯠꯂꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄ꯭ꯔꯤꯇꯤꯅ ꯔꯥꯍꯨꯜꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯝ ꯊꯦꯡꯅ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄ꯭ꯔꯤꯇꯤ ꯃꯄꯥ ꯃꯃꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯏꯔꯥꯡ ꯀꯟꯕꯤ ꯐꯦꯁꯟꯗ ꯇꯥꯎꯖꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯈꯝ ꯊꯦꯡꯅ ꯌꯥꯎꯕꯤ ꯑꯃꯅꯤ ꯔꯥꯍꯨꯜꯅꯁꯨ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ